Tupul manakta laiba Kuki Khun Sejangda sakhangdaba lalhobasingna landarakre hairi asopan yaurumlagani hairi akupa pau ngaiminasi ngasi pung 5 taba matamda landaraki minutes tara rom yam kana kamnaki hairi mafamdo KRA stronghold ni hairi Manipur gi SIR loiduna ngasi draft electoral roll phongkre SIR da tungan ba maramdagi elector 1,58,677 voter list gi lokthokre Election Commission of India na electoral roll gi special intensive revision SIR pangthokhibaga loina ngasi Manipur gi draft electoral roll phongkre Chief Electoral Officer CEO Manipur gi report matungina hokiba May 13 dagi June 19 fawba SIR gi thabak pahet khibani apunba voter 20,93,076 ki manungda voter 19,34,399 form pisilaki revision gi tharang asida masa laikhidraba voter 43,000 ni mayum hongkraba voter 1,08,283 amasung tongan ba constituency singda hanjina voter list chalama Meeoi 73,694 masak khangduk pangamki draft electoral roll phong laba matungda CEO Arun Kumar Sinha na hai kumja 2026 ki July amada qualifying date oiraga pangthokpa SIR gi matung Manipur gi apunba register tawraba voter masing 19,34,399 ni masigi manungda nupi voter 9,93,660 nupa voter 9,40,446 amasung third gender voter 293 yauri draft electoral roll asigi matung ina nauna voter list ta chalakiba masagi chei taraga nipan taraga mapan suraba Meeoi 20,442 ni tongan ba maram khara dagi voter 1,58,677 voter list dagi lokthokre electoral roll dagi lokthokraba Meeoi sing asi apunba voter masingi chada 7.58 ni list dagi lokthokraba singi manungda masala ikhidraba Meeoi 43,000 chada 2.05 khongul liba ngamdaba Meeoi 34,740 chada 1.66 amasung matam chuppagi oina mayum hongkiba Meeoi 72,473 chada 3.46 yauri state asida anoba polling station 85 hangdokpaga loina apunba polling station masing 3,041 yaure draft electoral roll asagi claim amasung objection gamari leina bathabak thoram sing mapung fana loisilaga September 6 ta final electoral roll fonglagani haiki CEO na haiki July 5 dagi August 3 fawbagi manungda claim amasung objection tawba yagani hariba matam asigi manungda elector natraga recognize tawraba political party na kanaguma Meeoi amabu voter list yahonnaba natraga lokthoknabagi matangda claim natraga objection file torokpa yagani nauna voter list chanba yaraba Meeoi singa madi masing pabada yahodaba voter pumnamak amata sithadana list yahonnabagi pandamda claim amasung objection tawba yanabagi khudongchaba pibani apiba matamgi manungda electoral registration officer humpu amasung assistant electoral registration officer marfuga marini claim amasung objection pumna makumna yingsingani voter list minglana yaukhiba natraga atay atopa asoiba sing chumthok chanabagi khudongchabasu phangangani haiki mahangna makhata na hai district taraga taruk maki district election officer electoral registration officer humpu assistant electoral registration officer marfuga mari BLO supervisor chachuka taraga taret amasung BLO chaniga marfu 2,583 na volunteer singi mateng lauraga polling station 2,583 da mathau ningthina pangthokiba maramna SIR gi thawrang asi mapung fana luisin bangam khibani recognized tawraba political party tarani field representative singa madi makhoina khanba booth level agent 3,3humdoi su thawrang asi maipakna ba honabada mapung phaba thaudang lokhi SIR gi thawrang paikhatpa horakpada state asigi youth level agent 5,000 khaktabang leirami haina paladuna CEO na hai political party singa masung makhoi gi mihut singa maru oiba thaudang loduna booth level agent 3,4humdoi yorakhibani haiki nongmai kapsilapgi thawong condemn tawi haukiba July 3 gi numidang athengba pung 12 makhairom tabada Bisnupur district ki torbung maningda nongmai kapsilapgi thawong adu Apex Committee on Maidai IDP Manipur na akan mamong da condemn tawi asigumba hingsa gi thawong sing asina Micha miyam gi safety amasung security da akiba pibada natana lamdam asida hojik santi amasung tangdu leitaba phibam hanjina ba honariba kaya asi aremba tahale thawdo asi hakchina lawbaga loina thawdo asi na chaitheng fangliba sing adugi solidarity da chap chana lepli mari leina ba authority singi maikai degi thawdo asigi matangda mapung phaba investigation chathaduna mara leiba Meeoi sing adu masak khangdoktuna chap chaba action lohot kadabani hamasung justice pangan gadabani loina khudong thiringai oiba jaga sing da security hengar han gadabani haidi asiba ama leiram lei ngase anganbada Thawbal police station gi manung chanba khengman mani leikai gi labukta Asiba Meeoi ama leiram lei police ki pauna haribana siram liba Meeoi adu sapam swami kunga manga pokpa khomai kawi leisangthem kali makhongdagi ni Meeoi asi drug chabaga mari leinana siba oiramgani haina chingnari loinana thawdosigi matangda police na case ama lokatuna investigation chathaba hore hari sam jiol hak party na kan bathabak lokhalagani MC unification
Mayang Imphal Bengundagi Fusam Jiol Hak Apokpa MD Jalauddin drug lalunba amasung nupi macasingbu human trafficking tawbagidamag party na kan mathabag lokalagani Kuran amasung sariat ki mayokta laiba haram tawbusingi mathakta kan mathabag chathaba horagani haina KCP PWG-MC Unification ki PRO chingkhai nganbana thadorokpa cherol amana hairi cherol asina makha tana haribana lining asigi lairiba Maulubi Maulana Singh na chuthariba senglaba Islam lining bu mangthokpa amasung ikaiba piba asi yamna laibak thibani leibak ya sukluraba tanpham asida yegnabada chana thaknaba supply tawbadana chana yegnabagi informer oiba amasung drug smuggler asi party na Chirak pigani hariba Meeoi asi drug lalunbada natana Kuki nupi kharaga pulaga geng khutpu ama semduna India ki tungan mafam singda choba nupi lalunbagi thabak chathai haiba lubna khanglei Fusam Jio halak hariba Meeoi asina Islam gi fijos chechilaga Pangal miyambu apang basiba asi yafam thokte Meeoi asina mamang thagi aroiba sarukta Kuki nupi amabu hijab hafanduna Manipurdagi purakiba drug party amadi miyamda sinagadabani Islam lining chachariba Pangal ningol singi ikai khumnafam oiriba natawasibu aranba mongda drug Puthok pusin gi thabakta sijinnarakpa si lupki maikai digi tarain laude maram aduna hariba Pangal khunai amadi kanglaipak miyam gi yeknaba mifatta asi pung 62 gi manungda mahaki imung Manipur thadokuna chatkinaba aroiba warning tawri hari force na lalauba mari fagatkibaga loinana Chandel gi movie khulagi khulai kaya marum fagat pangamkrei Manipur police ki team amana ngarang Imphal East amasung Imphal West ki mafam singda chathakiba operation singda aina thingkraba laluluf KCP PWG gi kedar ahum phaba ngamle hari police na pharaba Meeoi sing adudi Ningomba Majid Kumar Singh Elias Abung Elias Khagemba nifuga taruk laifam singjamai makha kongnang phaidekpi Laishram Surjit Elias Kadamba nifuga humdoi laifam wangkai tokpram laikai amasung Laishram Birjit Singh Elias Kuman kuntraga manga laifam kaisampa thokjom laikai da laiba Meeoi sing asini hari nakal amaramda Manipur police na Haingang police station gi manung chanba Mandipurkhi area da chuthaki search operation da UNLF P gi kedar ni haiba Chandam Gichandra Singh kuntraga mari laifam sanjembam Meeoi laikai Imphal East district haujingna Pauna bazar da laiba Reliance Trades building da laiba Meeoi asi fabangamle hairi security force ke apun mati mamana Channel district ke Molcham police station na konba movie khulda chathaki bathi bahumbagi thabak singda single barrel rifle mapan magazine yawa 9mm pistol ani improvised mortar ani stick hand grenade amal loina na nongmai maru marfu taraga mari fagat pangamle hairi atopa security force ki team amana Thobal district ke Herok police station ge manung channel laiba salungpham uyok chingda chathaki ba search operation da magazine single loina na Barrenta pistol ani magazine yawa 0.32 caliber pistol ani single barrel firearm 2 grenade taraga nithoi magazine taret amasung numai maru lising amaga chani ga nifuga nithoi fagat pangamle hairi security ka punma team amana Meeoi mari dagi ganja kg chani ga kuntra ga 9.3 fagat pangamkrei Meeoi kharana ganja puthok pusin tawre haiba kangnaba paw ama fangbadagi Imphal East district ki narcotic force na lamnai police amasung atai voluntary amadi security force ki Meeoi kaya galoini nangasi Imphal East district ki Chingaru Tezpur da thiba humagi thabak chathabada bolero pickup gari amada hapna purakpa ganja kilogram 209.7 fagat pangamkhre hari joint operation asi hariba security team asina kangnaba paw ama fangbadagi mafam atuda anti narcotic operation adu chathakibani operation atuda joint team asina Chingaru Tezpur mayad laiba football turf mayada Mahendra bolero pickup intercept tauki maduda gari adu thorokliba driver aduna police ki team sing uba matamna mafam adudagi nanthokuna chenkhina hona kyari joint security team aduna gari thorokliba Meeoi adu fabangam khibaga loinina Meeoi adugi maming laifam Matai Mai W Simri apokpa WS Lengyo laifam Ukrul district ki Tuinem dagini haiba khangmangam ki aduga security team aduna mahangna thorokpa gari adu check tabu matamda packet taraga tarukta haptuna puramba ganja kg chaniga 8.8 fagat pangam khibani hairi security force na ganja ga kona na farba Meeoi aduda wahang phone chathaba matamna chena bani haiba Meeoi ngangbam Dinesh Taraga nipan apokpa ngangbam Suresh Singh Thobal Isang them haujikna singjama yumnam laikai ngakrabam thongda laiba amasung furit sabam yaifaba maitai Taraga humdoi Taraga nipan apokpa PS lainga maitai laifam kaibi haikang mapal Meeoi laikai haujikna yumnam laikai ngakrabam thong maya da laiba Meeoi asi Chingaru Tezpur tamna TVS Apache RTR 160 motorcycles registration number MN01AQ5728 asi thauduna lakpa matamda faba ngamki hairi police na faraba Meeoi sing asida wahang phone tawba matamda pungdong makha laikai da chathaba operation amada oinam abung maitai nifuga nithoi apokpa laikidraba oinam ibobi maitai laifam pungdong makha laikai da laiba Meeoi asi faba ngambaga loinana mangondagi ganja kg 24.9 fagat pangamki hairi security force amasung CSO gi member singa loinana ganja singa konana faraba Meeoi sing adu lamlai police station da sinaduna makha taba logi oba thabak sing lokhot kre hari Jiribam dagi Imphal forward rail lambi semba chada 72 loishilei kudong chada bakaya mayok narabasu Jiribam dagi Imphal fawba rail lambi semba gi thabak chada 72 khumang chausin ba ngamlei Manipur gi konung oriba Imphal gi laibak ki ma atai topa
ꯃꯐꯝꯁꯤꯡꯒ ꯔꯦꯜ ꯂꯝꯕꯤ ꯁꯝꯅꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯤꯔꯤꯕꯥꯝ ꯃꯅꯥꯛꯀꯤ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯀꯃꯤꯁꯟ ꯇꯧꯕ ꯉꯝꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯔꯦꯜ ꯆꯦꯟꯕ ꯍꯧꯗ꯭ꯔꯤ꯫ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯇꯅꯦꯜ ꯍꯨꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯁꯦꯜ ꯏꯆꯪ ꯆꯪꯗꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯍꯦꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯔꯊ ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯃꯍꯃꯗ ꯁꯦꯃꯨꯑꯦꯜꯅ ꯍꯥꯏ, ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕꯒꯤ ꯔꯦꯜ ꯂꯝꯕꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 110ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 85ꯒꯤ ꯁꯔꯨꯛꯇꯤ ꯃꯥꯡꯖꯧꯅꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯥꯗ 72ꯒꯤ ꯆꯥꯡꯗ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯡ ꯈꯨꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯊꯪ ꯆꯍꯤꯗꯅ ꯅꯣꯅꯦ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2028ꯇꯗꯤ ꯏꯝꯐꯥꯜ ꯌꯧꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯦ꯫ ꯀꯨꯝꯖꯥ 2028ꯇ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯜꯋꯦ ꯕ꯭ꯔꯤꯖ ꯁꯥꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤ ꯍꯥꯏꯈꯤ꯫